Kaksing Pausupan Lekai the Kamlaka Tambakar as a bolero, Amadalako Mui Karna Huralaga Pukibedi Mapuna Ting, Naduna Tanaru with the bolero, Aduna Huran Batana Riba Mapu, Aduda Halaga, Halagi Haipagi Matagum Tanarakre, Huran Duna Pukibakar, Aduna Amuk Irengban, Sabal Lekai, Pukrima Pada, Totaraga Hundokuna Tamlam Lehairi. Samudragi food. Listing kumapal luba mafam da Angakpa Thawaipan bajiba ama fangkre. Samudragi food listing kumapal luba mafam da Angakpa Elisila Jing Gentia Haina Kangnaba Thawaipan bajiba ama fangkre. Scientists na fangbangam kre hari. Royal Society Open Science and Indian Defense Review da fongba report asigi matungina Samudragi Aruba Ironung food listing kumapal luba mafam da Thawaipan bajiba sing na hingba haibasi taraiba amanate kham theng na ingba arumbagi pressure yamna leiba amadi chana thaknaba machinjak leitaba mafam da Elisila Jingentia Hariba Jiba Simatau Karam na Hinduna Lairibano Haibasi Angakpa Wafam Ama Oidi Elisila Jingentia Ase in Tarahumdoiga Point Marie Rom Sangi Kazingi Mawong Man Bajiba Si Samudragi Food Lising Kumapal Lom Luba Mafam Dalaiba Maramna Mijam Yamna Pax Uba Fangde Elisila Jingentia Samudragi Yamna Luba Mafam da Matau Karam na Hingbangam Libano Haiba Wafam Asi Kanglukpangam Lagadi Miyoiba Kunai Desu Chauna Kanaba Kaya Purakpangam Haina report Asina Makatari. North Korea Supreme Leader Kim Jong-un long range cruise missile maipang na test Ukraine. North Korea Supreme Leader Kim Jong-un unlimited and sustained haina khangnaba long range cruise missile maipang na test Ukraine hairi. Korean Central News Agency KCNA gi report asigi matungina Kim Jong-un na maipang na test tawbangam khraba long range ki cruise missile sing asi nuclear warhead pubangam makal gi missile sing ni. Masina maram orega malem ki chawkholaba leibak singna North Korea ba amuke hena kinarakibani Supreme Leader Kim Jong-un na phongdorokpagi matungina lakadoriba chahi manga gi planning gi manung chana long range ki cruise missile test tawbagi thaba asim paikhalakpani. Leiba sida malem ki chawkholaba leibak kayana lepa leitana threat torokpa maram na lan gi khulai matik chana thamdaba yade maram di leiba si bungak senduna thamba haibasi mahaki tawdaba yadaba thaba amani haina su phongdorakre hairi. KCNA gi report asigi matungina Kim Jong-un na ton 19 lom lomba nuclear power strategic guided missile submarine sanggot sagatliba asigi matang dasu yengsin ki North Korea Russia ga yamna naknaba leiba amani hari. Bijoy Malaya gi birthday gi thoramda Lalit Modi na sel huranduna chelakhiba khwaidagi maming leiba mioi ni haikre. Bijoy Malaya gi chahi 63 subagi birthday gi thoramda Lalit Modi na sel huranduna chelakhiba India gi khwaidagi maming leiba mioi ni haina phongdorakhiba video viral oirakre. Video odu ubadagi miyamna kham thengna saunarakpaga loinena chai thanglakpadagi video odu Lalit Modi na social media dagi lodi lauthokre adubu miyam gi asaubadi hojik chule pakhamba Laitri Haina report amana phongdoragli report asigi matungina Lalit Modi na video aduda yamna karem gathaina bagal loinana India gi internet viral oigadaba matam lakli happy birthday aigi marup Bijoy Malaya love you haina su phongdokhibani video adu ubadagi khoisaunaraba miyamna miyamgi sel huranuna chatkhraga thak chadana nungaina leithokpa ngamba mama leibak puminamba miyoini haina chingba thina ngangna sanarakhibani adubu kaina thangda Lalit Modi na topa video amada leibak miyamda sengdorakre hari ningsingba yabadi Lalit Modi 2010 da IPL ga mari leinaba tax Huranba money laundering amadi proxy ownership ki maral kaya leikhi loinana lupa crore chamaga kunmanga huranduna chenkhibani loinana Bijoy Malaya na India gi bank singdagi lupa crore lising mapalom loan lauraga pukhibani hari. Thau yaudana paiba ngamba fighter jet China na puthokna ba thaurangkre. Thau yaudana paiba ngamba fighter jet China gi scientist singna puthokna ba thaurangkre. Thaurang ase athubu matamda thabak ton thoraklagani haina report amana phongdorakli. Malem gi oina hanba anauba discover ama oigadoriba advanced technology asi China gi scientist sing aduna electromagnetic signal da sizinaba yaba electricity mai pakna puthokpa ngamkhibani. Technology asi na fighter jet pu thau haptana paiba yabagi design tawgani South China. Morning Post ki report asigi matungina China gi Xi'an city da leiba Sedian University ki research team amana anauba technology asi puthorakhibani. Anauba technology asi communication technology amadi advanced electromagnetic engineering gi lamda chawna ahongba kaya purakpa ngamlagani. Innovation asi intelligent steel system anauba mawongda develop tawbadasu achoba mating oiragani loinana 6G wireless communication system bu amuka hetna mapangal kangkhanna bahonabada awonba masoidina purakpa ngamlagani. China gi scientist singna nauna puthorakliba technology asi wireless information transmission energy harvesting thau yaudana fighter jet pahenba ngamba 6G technology bu mapangal hapkatpa amadi atai atopa anauba technology singda sizinaba yagani. Masina science ki lamda chawna ahongba amadi awonba ma purakpa ngamlagani haina su report asina makatari. Kanpur hospital da hingliba anaba Sire lauthokre mahapu postmortem gi damak thakre. Hingliba anaba mache da Sire haina lana lauthokpadagi postmortem chathanabagi thabak hawankiba matung Kanpur da Lala Lajpat Rai Hospital gi junior resident doctor amasung nurse ama yauna staff member ahum suspend tawkre haina official amana phongdokre. Aranba do hakchang adu mortuary da punaba medicine ward aduda police personnel thunglakibada anaba do hingna leiramkibadagi thazabagi
ꯊꯥꯡꯖꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯈꯪꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯆꯂꯥꯏꯔꯤꯕ ꯒꯥꯅꯦꯁ ꯁꯪꯀꯔ ꯕꯤꯗ꯭ꯌꯥꯊꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯟꯖꯣꯏ ꯀꯂꯥꯅ PTIꯗ ꯍꯥꯏꯈꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯗꯤꯁꯤꯟ ꯋꯥꯔꯗ ꯅꯝꯕꯔ 12ꯀꯤ ꯕꯦꯗ ꯅꯝꯕꯔ 92ꯗ ꯕꯤꯅꯣꯗ 92 ꯑꯃꯁꯨꯡ ꯕꯦꯗ ꯅꯝꯕꯔ 94ꯗ ꯃꯁꯥꯒꯤ ꯆꯍꯤ 60 ꯔꯣꯝ ꯁꯨꯔꯕ ꯃꯁꯛ ꯈꯪꯗꯕ ꯑꯍꯜ ꯑꯃ ꯊꯪꯅꯕ ꯐꯃꯨꯡ ꯑꯅꯤ ꯑꯗꯨꯗ ꯑꯅꯥꯕ ꯑꯅꯤ ꯑꯦꯗꯃꯤꯠ ꯇꯧꯈꯤ꯫ ꯑꯍꯜ ꯑꯅꯥꯕ ꯑꯗꯨ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯨꯅꯤꯌꯔ ꯗꯣꯛꯇꯔ ꯑꯗꯨꯅ ꯕꯤꯅꯣꯗꯀꯤ ꯃꯦꯗꯤꯀꯦꯜ ꯐꯥꯏꯜ ꯑꯗꯨ ꯃꯍꯥꯛꯄꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯁꯤꯔꯦ ꯂꯥꯎꯊꯣꯛꯇꯨꯅ ꯃꯦꯟꯁꯤꯟꯈꯤ꯫ ꯄꯣꯁ꯭टꯃꯣꯔꯇꯦꯝ ꯄ꯭ꯔꯣꯁꯤꯖꯔꯁꯤꯡꯒꯤꯗꯃꯛ ꯁ꯭ꯋꯥꯔꯐ ꯅꯒꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯦ ꯑꯃ ꯊꯥꯈꯤꯕ ꯃꯇꯨꯡ ꯊꯨꯅ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯅꯕ ꯄꯨꯂꯤꯁ ꯊꯨꯡꯂꯈꯤꯕꯗ ꯕꯤꯅꯣꯗ ꯍꯤꯡꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯗ ꯃꯈꯣꯏ ꯄꯨꯡꯉꯛ-ꯉꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯤꯄꯥꯏꯅꯍꯟꯈ꯭ꯔꯦ꯫ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯏꯟꯆꯥꯔꯖ ꯔꯥꯀꯦꯁ ꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯟꯖꯣꯏ ꯀꯂꯥ ꯌꯥꯎꯅ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯋꯥꯔꯗ ꯑꯗꯨꯗ ꯍꯨꯞꯆꯤꯟꯅꯔꯛꯈꯤ꯫ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯖꯨꯅꯤꯌꯔ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯣꯟꯅ ꯂꯥꯟꯈꯤꯕ ꯑꯗꯨ ꯌꯥꯖꯈꯤ ꯑꯃꯁꯨꯡ ꯂꯥꯜꯂꯦ ꯍꯥꯏꯖꯈꯤ꯫ ꯑꯁꯣꯏꯕꯗꯨ ꯈꯪꯕꯒ ꯂꯣꯏꯅꯅ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯔꯥꯀꯦꯁ ꯁꯤꯡꯍꯅ ꯑꯔꯥꯟꯕ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯅ ꯑꯔꯥꯟꯕ ꯑꯗꯨ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯨꯅꯤꯌꯔ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯣꯏꯕꯗꯒꯤ ꯂꯥꯟꯅ ꯑꯇꯣꯞꯄ ꯑꯅꯥꯕ ꯑꯗꯨꯒꯤ ꯐꯥꯏꯜ ꯑꯗꯨ ꯃꯦꯟꯁꯤꯟꯈꯤꯕꯅꯤ꯫ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨ ꯆꯨꯝꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫